ꯑꯩꯈꯣꯏꯒꯤ ꯑꯇꯤꯌꯥꯁꯤꯗ ꯃꯤꯁꯇꯦꯔꯤꯌꯁ ꯑꯣꯏꯕ ꯊꯣꯡ ꯂꯩ ꯑꯃꯁꯨꯡ ꯃꯗꯨ ꯃꯇꯝꯗ ꯅꯨꯃꯤꯠꯀ ꯄ꯭ꯔꯤꯊꯤꯕꯤꯒ ꯂꯩꯅꯔꯛꯄ ꯇꯥꯟꯖꯥꯗ ꯍꯥꯡꯉꯤ ꯑꯃꯁꯨꯡ ꯃꯗꯨꯗ ꯆꯪꯈꯤꯕ ꯃꯗꯨꯗ ꯆꯤꯡꯁꯤꯟꯈꯤꯕ ꯄꯣꯠ ꯍꯜꯂꯛꯇꯦ ꯍꯥꯏꯕꯁꯦ ꯀꯅꯥꯒꯨꯝꯕꯅ ꯊꯥꯖꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯔꯤꯌꯦꯜꯅꯤ ꯁꯥꯏꯟꯇꯤꯁ ꯀꯌꯥꯅ ꯃꯁꯤꯒꯤ ꯐꯦꯅꯣꯃꯦꯅꯟ ꯑꯁꯤꯕु ꯏꯀ꯭ꯋꯦꯁꯟꯒ ꯂꯣꯏꯅꯅ ꯔꯤꯖꯟ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯅ ꯑꯃꯁꯨꯡ ꯃꯁꯤ ꯃꯊꯥꯏ ꯊꯥꯏꯅꯗꯒꯤ ꯊꯥꯖꯅꯔꯛꯂꯕ ꯋꯥꯐꯝꯅꯤ ꯑꯃꯁꯨꯡ ꯊꯥꯏꯅꯒꯤ ꯃꯤ ꯀꯌꯥꯅ ꯎꯈꯤꯕꯁꯨ ꯂꯩꯈꯤ ꯍꯥꯏꯔꯤ ꯈꯨꯗꯝ ꯑꯣꯏꯅ ꯕꯔꯃꯨꯗꯥ ꯇ꯭ꯔꯥꯏꯡꯒꯜꯗ ꯖꯍꯥꯖ ꯑꯃꯅ ꯃꯥꯡꯕ ꯃꯇꯝꯗ ꯃꯥꯡꯗ꯭ꯔꯤꯉꯩ ꯇꯥꯟꯖꯥꯗ ꯖꯍꯥꯖ ꯑꯗꯨꯒꯤ ꯄꯥꯏꯂꯣꯠꯅ ꯃꯦꯁꯦꯖ ꯄꯤꯔꯛꯈꯤꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯃꯤꯠꯅ ꯑꯇꯤꯌꯥꯁꯦ ꯊꯣꯡ ꯍꯥꯡꯕꯒꯨꯝꯅ ꯎꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯗꯨꯗ ꯑꯩꯅ ꯑꯉꯥꯡꯕ ꯑꯣꯏꯅ ꯅꯣ ꯋꯥꯏꯠ ꯑꯣꯏꯅ ꯅꯣ ꯑꯁꯪꯕ ꯃꯆꯨꯒꯤ ꯑꯣꯏꯅ ꯎꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯁꯦ ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯦ ꯑꯃꯁꯨꯡ ꯑꯃꯦꯔꯤꯀꯥꯒꯤ ꯄꯥꯏꯂꯣꯠ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯃꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯄꯦꯔꯥꯂꯦꯜ ꯌꯨꯅꯤꯚꯔꯁꯀꯤ ꯊꯣꯡ ꯑꯣꯏꯔꯝꯕ ꯌꯥꯏ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤꯗ ꯄꯦꯔꯥꯂꯦꯜ ꯌꯨꯅꯤꯚꯔꯁꯀꯤ ꯃꯤꯁꯇꯔꯤꯒꯤ ꯃꯇꯥꯡꯗ ꯈꯖꯤꯛ ꯊꯝꯖꯔꯤ ꯄꯦꯔꯥꯂꯦꯜ ꯊꯤꯑꯣꯔꯤꯅ ꯑꯩꯈꯣꯏꯗ ꯍꯥꯏ ꯕ꯭ꯔꯍ꯭ꯃꯥꯟꯗ ꯑꯁꯤ ꯑꯃꯠꯇ ꯅꯠꯇꯦ ꯕꯠ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨꯅꯤꯚꯔꯁ ꯀꯌꯥꯗꯪꯒ ꯂꯩꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯈꯣꯏ ꯃꯜꯇꯤꯚꯔꯁ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩ ꯑꯗꯨꯒ ꯃꯁꯤꯗ ꯌꯨꯅꯤꯚꯔꯁ ꯀꯌꯥ ꯂꯩ ꯇꯣꯄꯤꯛ ꯑꯁꯤ ꯀꯣꯝꯄ꯭ꯂꯦꯛꯁꯅꯤ ꯃꯨꯟꯅ ꯇꯥꯕ ꯑꯃ ꯆꯪꯒꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁ ꯑꯁꯤ ꯃꯗꯨꯒꯤ ꯃꯜꯇꯤꯚꯔꯁ ꯑꯗꯨꯒꯤ ꯄꯥꯔꯠ ꯑꯃꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯦꯔꯥꯂꯦꯜ ꯌꯨꯅꯤꯚꯔꯁ ꯑꯁꯤ ꯀꯔꯤꯅꯣ ꯄꯦꯔꯥꯂꯦꯜ ꯌꯨꯅꯤꯚꯔꯁ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯤꯉꯩ ꯋꯥꯐꯝ ꯑꯃ ꯃꯥꯡꯖꯧꯅꯅ ꯈꯪꯕ ꯇꯥꯏ ꯃꯗꯨꯗꯤ ꯌꯨꯅꯤꯚꯔꯁ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯄꯨꯝꯅꯃꯛ ꯑꯃꯒ ꯀꯅꯦꯛ ꯑꯣꯏ ꯃꯁꯤ ꯀꯔꯝꯅꯅꯣ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯍ꯭ꯃꯥꯟꯗ ꯑꯁꯤꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯀꯝꯄ꯭ꯂꯤꯠ ꯗꯥꯔꯛ ꯑꯣꯏꯔꯝꯃꯤ ꯄꯥꯔꯇꯤꯀꯜ ꯑꯃ ꯐꯥꯎꯕ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯕ꯭ꯔꯍ꯭ꯃꯥꯟꯗꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯇꯥꯏꯝꯁꯨ ꯑꯦꯛꯖꯤꯁ ꯑꯣꯏꯔꯝꯗꯦ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯗꯒꯤ ꯄꯣꯏꯟꯠ ꯑꯃꯗꯒꯤ ꯈꯪꯍꯧꯗꯅ ꯑꯦꯛꯁꯄ꯭ꯂꯣꯁꯟ ꯑꯣꯏꯈꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯍ꯭ꯃꯥꯟꯗ ꯑꯁꯤ ꯐꯣꯔꯝ ꯑꯣꯏꯈꯤ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯕ꯭ꯔꯍ꯭ꯃꯥꯟꯗ ꯑꯁꯤ ꯂꯦꯞꯇꯅ ꯑꯦꯛꯁꯄꯥꯟ ꯑꯣꯏꯔꯤ ꯉꯁꯤꯁꯨ ꯑꯣꯏꯔꯤ ꯃꯁꯤꯕꯨ ꯑꯦꯛꯁꯄꯥꯟꯗꯤꯡ ꯌꯨꯅꯤꯚꯔꯁ ꯀꯧꯏ ꯑꯍꯧꯕꯗ ꯕ꯭ꯔꯍ꯭ꯃꯥꯟꯗ ꯑꯁꯤꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗ ꯑꯦꯇꯣꯝ ꯈꯔ ꯑꯣꯏꯈꯤ ꯏꯃꯥꯖꯤꯟ ꯇꯧꯔꯕ ꯀꯔꯤꯒꯨꯝꯕ ꯑꯦꯇꯣꯝꯁꯤꯡ ꯑꯗꯨꯅ ꯕꯣꯜ ꯑꯃ ꯁꯥꯕ ꯌꯥꯔꯕ ꯃꯗꯨꯒꯤ ꯕꯣꯜ ꯑꯗꯨꯕꯨ ꯄꯥꯔꯇꯤꯀꯨꯂꯔ ꯐꯣꯔꯁ ꯑꯃꯒ ꯂꯪꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯥꯁꯤꯀꯦꯜ ꯐꯤꯖꯤꯛꯁ ꯑꯃꯗꯤ ꯃꯦꯊꯃꯦꯇꯤꯀꯦꯜ ꯂꯣꯒꯤ ꯃꯇꯦꯡꯅ ꯍꯥꯏꯕ ꯉꯝꯒꯅꯤ ꯃꯗꯨꯒꯤ ꯕꯣꯜ ꯑꯗꯨ ꯀꯔꯝꯕ ꯃꯐꯝꯗ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨꯗ ꯑꯇꯩ ꯄꯥꯔꯇꯤꯀꯜ ꯂꯩꯇ꯭ꯔꯤ ꯃꯤꯟꯁ ꯕꯣꯜ ꯑꯗꯨꯒꯤ ꯐ꯭ꯌꯨꯆꯔ ꯍꯥꯏꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯇꯝꯗ ꯕ꯭ꯔꯍ꯭ꯃꯥꯟꯗ ꯑꯁꯤꯗ ꯀ꯭ꯔꯣꯔ ꯑꯦꯇꯣꯝ ꯂꯩꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯦꯇꯣꯝꯁꯤꯡꯒꯤ ꯄꯣꯖꯤꯁꯟ ꯈꯪꯂꯝꯕ ꯇꯥꯔꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯣꯠ ꯄꯨꯝꯅꯃꯛꯀꯤ ꯐ꯭ꯌꯨꯆꯔ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯉꯝꯒꯅꯤ ꯂꯣꯏꯅꯅ ꯕ꯭ꯔꯍ꯭ꯃꯥꯟꯗ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯄꯨꯝꯅꯃꯛꯀꯤ ꯐ꯭ꯌꯨꯆꯔ ꯀꯔꯤ ꯑꯣꯏꯅꯤ ꯂꯣꯏꯅ ꯍꯥꯏꯕ ꯉꯝꯒꯅꯤ ꯂꯣꯏꯅꯅ ꯄꯥꯁꯠꯀꯤ ꯋꯥꯁꯨ ꯍꯥꯏꯕ ꯉꯝꯒꯅꯤ ꯃꯔꯝꯗꯤ ꯄꯣꯠ ꯄꯨꯝꯅꯃꯛ ꯀꯅꯦꯛꯇꯦꯠꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯕ꯭ꯔꯍ꯭ꯃꯥꯟꯗ ꯑꯁꯤꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯦꯇꯣꯝ ꯐꯣꯔꯝ ꯑꯣꯏꯈꯤꯕ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯐꯤꯛꯁ ꯑꯣꯏꯈ꯭ꯔꯦ ꯇꯨꯡꯗꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯐꯤꯛꯁ ꯑꯣꯏꯈ꯭ꯔꯦ ꯆꯍꯤ ꯂꯥꯛ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯨ ꯃꯇꯝꯗꯨꯗ ꯃꯤ ꯂꯩꯇ꯭ꯔꯤ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯂꯕ ꯑꯗꯨꯒ ꯑꯍꯥꯟꯕꯒꯤ ꯑꯦꯇꯣꯝꯒꯤ ꯄꯣꯖꯤꯁꯟ ꯈꯪꯂꯕꯗꯤ ꯆꯍꯤ ꯕꯤꯂꯤꯌꯟ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯉꯝꯂꯝꯒꯅꯤ ꯑꯗꯣꯝꯅ ꯍꯧꯖꯤꯛꯃꯛ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯁꯨ ꯕ꯭ꯔꯍ꯭ꯃꯥꯟꯗ ꯑꯁꯤꯅ ꯁꯦꯝꯕ ꯃꯇꯝꯗꯒꯤ ꯐꯤꯛꯁ ꯑꯣꯏꯈ꯭ꯔꯦ ꯑꯩꯈꯣꯏꯅꯉꯁꯤ ꯇꯧꯔꯤꯕꯁꯤꯡ ꯑꯩꯈꯣꯏꯅ ꯇꯧꯕꯅꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯅꯠꯇꯦ ꯑꯗꯣꯝꯅ ꯈꯜꯂꯤꯕ ꯑꯗꯨ ꯐꯥꯎꯕꯗ ꯕ꯭ꯔꯍ꯭ꯃꯥꯟꯗ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯑꯦꯇꯣꯝ ꯐꯣꯔꯝ ꯑꯣꯏꯕ ꯃꯇꯝꯗꯨꯗ ꯐꯤꯛꯁ ꯑꯣꯏꯈ꯭ꯔꯦ ꯌꯨꯇ꯭ꯌꯨꯕꯇ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯌꯦꯡꯂꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯤꯕꯁꯦ ꯃꯗꯨꯁꯨ ꯌꯨꯅꯤꯚꯔꯁ ꯑꯁꯤ ꯁꯦꯝꯕ ꯃꯇꯝꯗ ꯐꯤꯛꯁ ꯑꯣꯏꯈ꯭ꯔꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯔꯤꯒꯤ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯅ ꯊꯤꯔꯨꯕꯗ ꯕ꯭ꯔꯍ꯭ꯃꯥꯟꯗ ꯑꯁꯤꯅ ꯍꯧꯔꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯦꯡꯂꯒ ꯂꯦꯞꯈꯤꯒꯅꯤ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯆꯠꯄ ꯉꯝꯂꯣꯏ ꯄꯣꯠ ꯄꯨꯝꯅꯃꯛ ꯕ꯭ꯔꯍ꯭ꯃꯥꯟꯗ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯒ ꯀꯅꯦꯛꯇꯦꯠꯅꯤ ꯑꯗꯨꯒ ꯑꯃꯅ ꯑꯃꯗ ꯑꯦꯐꯦꯛ ꯇꯧꯏ 2005ꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 14ꯗ ꯄꯦꯄꯥꯜ ꯀꯝꯄꯅꯤꯗ ꯁꯨꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯂꯝꯗ꯭ꯔꯕꯗꯤ ꯑꯗꯣꯝ ꯉꯁꯤ ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯂꯝꯂꯣꯏ ꯇꯥꯟꯖꯥꯁꯤꯗ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯇꯧꯔꯝꯒꯅꯤ ꯉꯁꯤ ꯑꯩꯅ ꯆꯦꯅꯦꯜ ꯑꯁꯤ ꯍꯥꯡꯂꯝꯗ꯭ꯔꯕꯗꯤ ꯑꯗꯣꯝ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯂꯝꯂꯣꯏ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯃꯤꯁꯇ꯭ꯔꯤꯗ ꯏꯟꯇꯔꯦꯁꯠ ꯂꯧꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯃꯤꯁꯇ꯭ꯔꯤꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯂꯝꯂꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩ ꯄꯣꯛꯂꯝꯗ꯭ꯔꯕꯗꯤ ꯃꯤꯁꯇ꯭ꯔꯤꯗ ꯏꯟꯇꯔꯦꯁꯠ ꯂꯩꯔꯝꯂꯣꯏ ꯑꯗꯨꯒ ꯑꯗꯣꯝ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯁꯨ ꯌꯦꯡꯕ ꯐꯪꯂꯝꯂꯣꯏ ꯑꯗꯣꯝ ꯑꯇꯣꯞꯄ ꯇꯥꯏꯝ ꯐ꯭ꯔꯦꯝ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯒꯅꯤ ꯑꯩꯒꯤ ꯕꯕꯥ ꯄꯣꯛꯂꯝꯗ꯭ꯔꯗꯤ ꯑꯩ ꯂꯩꯔꯝꯂꯣꯏ ꯑꯩ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯤꯁꯇ꯭ꯔꯤꯗ ꯏꯟꯇꯔꯦꯁꯠ ꯂꯩꯕꯒꯤ ꯋꯥ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯨ ꯁꯦꯝꯂꯝꯂꯣꯏ ꯑꯗꯨꯒ ꯑꯗꯣꯝꯅ ꯌꯦꯡꯕ ꯐꯪꯂꯣꯏ ꯃꯁꯤ ꯀꯌꯥꯗ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯐꯦꯛꯅꯣ ꯉꯁꯤ ꯑꯗꯣꯝꯅ ꯚꯤꯗꯤꯑꯣ ꯌꯦꯡꯂꯤꯕꯁꯦ ꯑꯩꯒꯤ ꯕꯕꯥꯒꯤ ꯑꯦꯛꯖꯤꯁꯇꯦꯟꯁꯀ ꯃꯔꯤ ꯂꯩꯅꯩ ꯐꯤꯛꯁ ꯑꯣꯏ ꯃꯤꯟꯁ ꯑꯩꯒꯤ ꯐꯥꯗꯔꯒ ꯑꯗꯣꯝꯒ ꯀꯅꯦꯛ ꯑꯣꯏ ꯀꯔꯝꯕ ꯃꯇꯝꯒꯤ ꯏꯚꯦꯟꯠꯀ ꯀꯔꯝꯕ ꯃꯇꯝꯗ ꯔꯤꯂꯦꯇꯦꯠ ꯑꯣꯏꯔꯔꯤ ꯑꯦꯐꯦꯛ ꯑꯣꯏꯔꯔꯤ ꯌꯦꯡꯕꯤꯌꯨ
Means chahi kaya mangi thodokna chahi kaya matungda effect oirari. Karigumba Jio Airtel sim leramdrabadi ngasi ekoina video yengdana atopa thabak am toramgani. Means ambani gi decision amana adom gi action busu change oheli. Asumna prithibida oiriba action amana atopa action amada effect tawi. Aduna ni mina hainariba nangna afaba ama tawkrabadi madugi falsu afaba phangani masi achumba wani. Haujik step ama ningda halagi yengsi karigumba prithibi ase leramdrabadi gi father leiroi aisu leiroi asumna aikoina back chaliba makai aroibata brahmand asina sembagi tanjadu da thenglugani means brahmand semdrabati aikoi ngasi leiramloi brahmand oibagi mangda kari oirammi madudi khangba ngamdre maramdi madu migi kokna lamba phangba wanate khangba sungamloi. Haujik parallel universe asi karino madu suamuk yengsi masi interesting fact amani. Many interactive world theory gi matungina aikoigi universe ase multiple universe ki marak tagi amani aduna makoi loina chap manana exist tawri. Adubu atopa brahmand aduna aikoigi brahmand asibu yengba ngamde aduga aikoina su amatubu uba ngamde. Ngamloi maramdi animak tongan ba dimension amamamdani. Theory asina hai nahak haujik video engli at the same time adom parallel sangsar aduda atop thabak ama toramgani aduga atop parallel sangsar amadana adom car thoramba yai aduga amadana amuk nahak chak charamba yai and so on. Parallel universe ase amatanate mayamni aduga masigi possibility loibe lairoi. Parallel universe hairibase adom da khanbado atop universe aduda oi haibasini. Adubu masi proof tawba yadaba potni maram aduna angamba mina masi science fiction gumna lawi. Cosmologist George Ellis ki matungina parallel universe ase laite sini laibusu proof tawbagi way laite aduga kanagumba singna masi lai khaliba ase makoina khanba adugi matungina proof tawbusu ngamte but ngasaigi mangda hajiki pa pot amana amaga connect oi haibase achumbani. Amasung universe asigi manung data madu possible oi atopa universe tanate pot amaga connection toribase universe amagi manung datani aduna parallel universe ki wase mystery de laidi hojiksu solve to yadri.